Nongmei round kaya Kapsinlamle achoba live threat tawba sigumba thudok kaya sing leptuna chatharapga loinana aina kendra sida tandu lecha daba tungba shanti leitaba raja singgi jingda adugi mipaiba kon bang asing asing suthokpa masi am laibak thibani amasung masida home department na mudelengak na akhangna miyeng thambiraga kendra sigi praja singbo protection PBO amasung aigi mung manung amasung ayaku protection PBO na Home Department da su aina appeal press media gi thura appeal to jaba golena na adu ba tangdu lita ba shanti porpa kendra ma banda anga sina so moting pangbiyo ba apam thumjaba golena na Handak pangthokiba Manipur Legislative Assembly mikhalda Andhra Assembly Constituency da NPP midef oikiba Laurembam Sanjay gi yambem da leiba yumda sakhangdaba singna Nongmei round kaya Kapsinlamle haidi Thaudok adu ngarang numidang pung 10 makhairam tarapa adwai da thokibani Thaudok thofamda Andhra Police Station gi team amasu laktuna yengsilambaga loinana kapthokhraba Nongmei maru kaya amasu mafam adudagi recover tawki haidi Thaudok adugi matangda ngasi L Sanjay gi yumda pawgi mifam ama pangthokre Pawgi mifam aduda L Sanjay na hai handak pangthokiba mikhalga mari lainana mahaki mayumda Nongmei Kapsinbagi Thaudok kaya thokibagi mathakta mahaki apokpaso Nongmei na kaplambagi Thaudok kaya laikre Mikhal doi khraba matung ngarangso mahak masama yumda leitringai gi talakta Nongmei round kaya kapsinduna aki akhang piramba asi nungaitaba fawi Nongmei Kapsinlambagi Thaudok thokhraba matung ahing nongyaida Andhra PS ki team ama laktuna yangsilingai cherakta sakhangdaba sing aduna leirakta Nongmei kaptuna chatke loinana nahakpam ibotombi amadi MD Kamarudin gi yumgi nakaldasu Nongmei kaplamke Asigumba Thaudok asi constituency asida makhatana thoktanaba tangdu leitaba amadi ingchukna leiba constituency ama oihanaba mideng changbiyo handaki mikhal aduda constituency asigi voter lising taraga manga henbana mangonda vote pibirakpagi damagda thagatpa phungdorakle Mikhalda mai pakhaudrabasu angamba thakta miyamgi damak leptana thabak tawgani miyamnasu mahaku mating pibiyo haina Sanjayna miyamda appeal tawkhe Nongmei round kaya Kapsinlamle achoba live threat tawba sigumba thudok kaya sing leptuna chatharapga loinana aina kendra sida tandu lecha daba tungba shanti leitaba raja singgi jingda adugi mipaiba kon bang asing asing suthokpa masi am laibak thibani amasung masida home department na mudelengak na akhangna miyeng thambiraga kendra sigi praja singbo protection PBO amasung aigi mung manung amasung ayaku protection PBO na Home Department da su aina appeal press media gi thura appeal to jaba golena na adu ba tangdu lita ba shanti porpa kendra ma banda anga sina so moting pangbiyo ba apam thumjaba golena na